hojiki sanagi batum dagi di ai thodongna sanagi dre aina nakpuda leisi BPE ki chai ahum dumaga adai master ki chai ani dumaga chai manga ne pra leisi adana aina chai manga tamul ga 96 ki da IT6 ko IT7 thorpoda di suna kana support ko yam develop tawrame adigi association lingame adigi national participate tawda loin ba manipur loin champion matani ko mi singje maduna 원래 madigi madumda ya khom thanging gidre adigi dra haji phogja koi sang dre support tawda mayamna su khoibu recognize tawda ba haigidra adu mamam su leire de isana su 장기 간 하루고수 한국과 아마 복과 조금 더위 어디기 피트니스 게임기 팀 오피셜싱 나보리를 라키 맞던데다 아코부터 미러와 오자싱 아코기 사람이나 봐 어디기 반대 데비스와스 가비서 하이싱지 마코 진실을 라이 마코 진 나고 고부이고 동자 뭐가 아이 뭐코가 피트니스 게임기 운에 공부 그런 자몽 그 방피 아니 뭐 이거 와리오 다 살아 혼나 뭐 그런 방피 안 나타나 또봐 나디 응원다 이렇게 세박다 거기 오이나 마카타나 포지션을 얘기들 또 야 거기 레카이 무슨 당나바 레카이다 아이나 세박다 담비데 뭐팀 좀 토키 잠해나 보주 맞던데다 볼지 리기 볼지 아니 약간 사는 봐 아직 리본치 얌촌순 때에 살아보세 아직이 많이 보다 복 살아보니 거기 리기 겐 팩트리 레고 신지나 아주 많은 복 살아네 아직이 거기 볼시 방학다 버시나 아마 말은 뭐 월가 칼스토키 아직이 된 아무 모래롬다 아무 리기 보는 방음에 아직이 뭐 칼레가 어저께 신체적이 볼체 어저께 양만한 가는 방에 아주가 맞던데다 진짜 되게 볼지 방금데 리기 보면 또 괜찮나 봐. 리본 잘하고 진짜 리본 바 양수 담아서들 관리 부모가 마다 못된 비리 좀 맞던데다. 아주 왕강 진짜 가리나 거기 타고 도들이는 거. 맞던데다 사람 혼나 봐. 누군 봐 매암들도 비하도 넘기다 봐 커서 되기 봐. 되게 산업의 에리아 야 농가야니 야 비슷비 보자가 아무도 좀 사나 봐. 수마고 사람들 수면도 사나 잡아. 게임 내 시기지. 아두가 마기 그당 왕 먹고 봐. 왜 아두고 하시네 이거. 아두가 되기 야나 비법 수마만도 좀 사나 잡자니. 야 비법 에리아네. 뱀 등이 고치가 좀 잡잡만 나버려. 그리고 마카타나 뒤에 야고래. 야로나 거기 그거 잡아서 비라키드레 아데 코이나 장기를 가서 내스닝 간오기 찬게임기 데모 강구니 해 하루 공부 뭐다 와칸도 해 뽑아 공부가 아데 참가라 공부 이 차너리가 플레이어 신시들이 뭔가 자는 거에 마하비를 가 있는데 그래서 좀 스페이도 더 비리 자오나 아데가 담모나 또 이런 거기 좀 더 비교 이런 데기 하리 보신지 시작 거기나 산업 공부도 거의 다 보고 또 방법이 콜리니까 너무나 얌나 아두고 뭐 그래 보여주 가타가 되고 싶은데 눈에 떠보더니 무슨 하다가 아유 사람들 아니 너무 거기 많아봐 뭐지 누나 생기 엄마 거기 만 보도 방통 보지다 막 영원히 아무 누가이나 아무도 나오 누가 보도 여기 저번에 보도 합시 아니라는데 반년 님이 살리 자더라 반년 님이 자다 보도 야우시다 맞아 여기 어떤 데 버저 누나가 세계 대 오랜만에 여기도 이게 내스텐도 라면도 오고 또 오지다 안 농아봐 군인슈한 쉬바 하이다래 마양 왕느다 반인 메스도기 여러 가는 것도 들어가 보자 아이고 온다 기빵 그 비비 아바 만니푸르 플레이어 만니푸르기 거 아마 이제 공개인데다 서로 여러분이 야기 플레이어 팀원 서로 여러분이 코를 내스널 게임이다 나도다 뉴스 비드나 상 기빵 비빌도 아주 뭔가해봐 아이고 지코 강조들이 되게 여자 강조들이 아주 나타나 가랑 공범 나타나 그저 뭐들이 하는 사는 분이 하는 스포츠다 온다는 분 해보기 이것이 성비비바 얘기가 방수 법례죠. 이거 따라보다 아주 뭐
ꯑꯦꯁꯣꯁꯤꯌꯦꯁꯟꯗꯗꯤ ꯌꯥꯎꯗ꯭ꯔꯦ ꯌꯥꯎꯗ꯭ꯔꯒꯁꯨ ꯑꯩꯉꯣꯟꯗ ꯁꯥꯟꯅꯖꯔꯝꯕꯒꯤ ꯅꯨꯡꯉꯥꯏꯕ ꯑꯃꯈꯛ ꯑꯩꯉꯣꯟꯗ ꯐꯤꯜ ꯇꯧꯗꯅ ꯑꯣꯖꯥ ꯀꯩꯅꯣ ꯃꯁꯤ ꯕꯖꯦꯠ ꯇꯥꯛꯄꯤꯔꯦ ꯑꯩꯈꯣꯏꯅ ꯁꯥꯟꯅꯕꯤ ꯍꯥꯏꯕꯁꯤꯒꯤ ꯀꯔꯤꯒꯨꯝꯕ ꯏꯕꯤꯗꯦꯟꯁ ꯑꯝꯇ ꯂꯩꯇꯦ ꯏꯕꯤꯗꯦꯟꯁ ꯑꯝꯇ ꯂꯩꯇꯕꯗꯒꯤ ꯅꯦꯁꯅꯦꯜ ꯒꯦꯝ ꯑꯃꯈꯛ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯇꯧꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯐꯦꯗꯔꯦꯁꯟꯒꯤ ꯁꯂꯤꯟꯕꯦꯛꯁꯦ ꯁꯦꯀ꯭ꯔꯦꯇꯔꯤꯁꯦ ꯃꯥ ꯂꯥꯛꯄꯁꯦ ꯑꯩ ꯃꯉꯣꯟꯗ ꯔꯤꯀ꯭ꯋꯦꯁ ꯇꯧꯋꯦꯕ ꯑꯩꯈꯣꯏꯗ ꯁꯥꯔꯇꯤꯐꯤꯀꯦꯠ ꯑꯃ ꯏꯁꯨ ꯇꯧꯋꯦ ꯑꯩ ꯃꯉꯣꯟꯗ ꯌꯥꯝ ꯀꯟꯅ ꯄ꯭ꯔꯦꯁꯔ ꯇꯧꯋꯦ ꯐꯣꯟꯗꯁꯨ ꯇꯧꯋꯦ ꯌꯥꯝꯅ ꯂꯩꯔꯤꯉꯩꯗ ꯑꯗꯩ ꯁꯤ ꯂꯥꯛꯀꯥꯟꯗ ꯌꯥꯝ ꯀꯟꯅ ꯑꯃꯨꯛ ꯄ꯭ꯔꯦꯁꯔ ꯇꯧꯕꯗꯤ ꯃꯥ ꯁꯥꯔꯇꯤꯐꯤꯀꯦꯠ ꯑꯃꯨꯛ ꯄꯤꯔꯝꯃꯤ ꯑꯗꯨꯒꯤ ꯁꯥꯔꯇꯤꯐꯤꯀꯦꯠꯇꯨ ꯁꯤꯗꯩꯁꯤꯗ ꯀꯩꯅꯣ ꯇꯧꯔꯤ ꯌꯥꯎꯖꯔꯤ ꯁꯤꯅ ꯃꯅꯤꯄꯨꯔꯒꯤ ꯀꯩꯅꯣꯒꯤ ꯑꯣꯜ ꯏꯟꯗꯤꯌꯥ ꯁꯄꯣꯔꯠ ꯐꯦꯗꯔꯦꯁꯟꯅ ꯏꯁꯨ ꯇꯧꯕ ꯁꯥꯔꯇꯤꯐꯤꯀꯦꯠ ꯈꯛ ꯇꯧꯔꯒ ꯃꯥꯅ ꯄꯤꯔꯝꯃꯤ ꯁꯤꯃꯒ ꯑꯗꯒꯤ ꯑꯇꯣꯞꯄ ꯃꯊꯪꯗ ꯑꯃ ꯑꯩꯁꯤ ꯑꯦꯗꯨꯀꯦꯁꯟꯒꯤ ꯂꯥꯏꯟꯗ ꯀꯣꯂꯦꯖꯇ ꯂꯩꯔꯨꯔꯕꯅꯤꯅ ꯀꯩꯅꯣꯒꯤ ꯀ꯭ꯂꯥꯁ 10 ꯐꯥꯎꯕꯒꯤ ꯁꯦꯂꯦꯕꯁ ꯁꯦꯝꯕ ꯑꯃ ꯑꯩꯉꯣꯟꯗ ꯈꯨꯗꯣꯡꯆꯥꯕ ꯐꯪꯈꯤ ꯁꯦꯂꯦꯕꯁ ꯁꯦꯝꯕꯗꯨꯗ ꯑꯩꯅ ꯁꯦꯄꯥꯛ ꯇꯥꯀꯣꯁꯤ ꯍꯥꯞꯆꯤꯜꯂꯛꯑꯦ ꯀ꯭ꯂꯥꯁ 6, 7, 8ꯀꯤ ꯁ꯭ꯇꯦꯟꯗꯔꯗ ꯁꯦꯂꯦꯕꯁ ꯁꯦꯝꯕꯁꯤꯗ ꯁꯦꯄꯥꯛ ꯇꯥꯀꯣꯁꯦ ꯑꯩꯅ ꯍꯥꯞꯆꯤꯜꯂꯦ ꯑꯗꯨꯒ ꯁꯦꯄꯥꯛ ꯇꯥꯀꯣꯒꯤ ꯋꯥꯔꯤ ꯈꯔ ꯏꯔꯒ ꯃꯥꯒꯤ ꯍꯤꯁꯇ꯭ꯔꯤ ꯃꯥꯒꯤ ꯀꯩꯅꯣ ꯈꯔ ꯇꯦꯛꯅꯤꯛ ꯈꯔ ꯀꯣ ꯍꯥꯞꯄꯒ ꯑꯗꯨꯃꯒ ꯍꯥꯞꯆꯤꯜꯂꯒ ꯍꯧꯖꯤꯛꯁꯦ ꯀ꯭ꯂꯥꯁ 6, 7, 8ꯀꯤ ꯁ꯭ꯇꯦꯟꯗꯔꯗꯀꯤ ꯕꯣꯁꯦꯝꯒꯤ ꯃꯈꯥꯗ ꯍꯧꯖꯤꯛ ꯂꯥꯏꯔꯤꯛꯁꯤꯡ ꯇꯝꯅꯔꯤ ꯗꯦꯟ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔ ꯌꯨꯅꯤꯚꯔꯁꯤꯇꯤꯗ ꯂꯤꯡꯈꯠꯂꯤꯕ ꯑꯩꯈꯣꯏꯒꯤ ꯐꯤꯖꯤꯀꯦꯜ ꯏꯗꯨꯀꯦꯁꯟ ꯍꯦꯜꯊ ꯏꯗꯨꯀꯦꯁꯟ ꯁ꯭ꯄꯣꯔꯠꯁ ꯍꯥꯏꯅ ꯗꯦꯚꯂꯞ ꯁꯥꯏꯟꯁꯇ ꯆꯍꯤ 3 ꯀꯣꯔꯁ ꯑꯃ ꯍꯥꯡꯗꯣꯛꯏꯁꯦ ꯍꯥꯡꯗꯣꯛꯄꯁꯤꯗꯁꯨ ꯑꯩꯅ ꯑꯩꯈꯣꯏꯒꯤ ꯒꯦꯝ 13ꯀꯤ ꯃꯅꯨꯡꯗ ꯑꯩꯅ ꯁꯦꯄꯥꯛ ꯇꯥꯀꯣꯁꯨ ꯍꯥꯞꯆꯤꯜꯂꯦ ꯁꯤꯗ ꯍꯧꯖꯤꯛꯀꯤ ꯒꯦꯝ ꯁꯦꯄꯥꯛ ꯇꯥꯀꯣꯁꯤꯡ ꯍꯥꯞꯆꯤꯜꯂꯒ ꯒꯦꯝ 13 ꯁꯦꯝꯃꯤ ꯁꯤꯒꯤꯁꯨ ꯍꯤꯁꯇ꯭ꯔꯤ ꯃꯥꯒꯤ ꯁ꯭ꯀꯤꯜ ꯀꯔꯤ ꯀꯔꯥ ꯃꯌꯥꯝꯗꯨꯃ ꯂꯣꯏꯅꯃꯛ ꯄꯨꯂꯞ ꯑꯃ ꯐ꯭ꯔꯦꯝ ꯇꯧꯔꯒ ꯁꯤꯃꯛ ꯍꯥꯞꯆꯤꯜꯂꯒ ꯑꯗꯨꯃꯥꯏꯅ ꯇꯧꯔꯤ ꯑꯗꯨꯕꯨ ꯑꯦꯁꯣꯁꯤꯌꯦꯁꯟꯗ ꯂꯩꯔꯨꯗ꯭ꯔꯒꯁꯨ ꯀꯥꯟꯅꯕ ꯒꯦꯝꯗꯨꯒꯤ ꯀꯥꯟꯅꯕ ꯑꯗꯒꯤ ꯒꯦꯝꯗꯨꯗꯒꯤ ꯑꯦꯗꯚꯥꯟꯇꯦꯖ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯃꯆꯥꯁꯤꯡꯅ ꯊꯕꯛ ꯆꯪꯕꯗꯅꯤ ꯈꯪꯗꯦ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗ ꯃꯁꯛ ꯈꯪꯕꯤꯕ ꯁꯤꯒꯨꯝꯕ ꯌꯥꯎꯕꯗꯒꯤ ꯁꯤꯗꯤ ꯑꯩꯈꯣꯏ ꯇꯧꯐꯝ ꯊꯣꯛꯄ ꯏꯊꯧꯅꯤ ꯑꯩꯈꯣꯏꯅ ꯇꯧꯗ꯭ꯔꯦ ꯀꯅꯥ ꯇꯧꯗꯣꯏꯅꯣ ꯍꯥꯏꯕ ꯋꯥꯈꯜ ꯑꯃ ꯑꯩꯉꯣꯟꯗ ꯐꯤꯂꯤꯡ ꯐꯥꯎꯗꯒꯤꯀꯣ ꯁꯤꯃꯗꯤ ꯑꯩꯅ ꯐꯖꯅ ꯍꯧꯖꯤꯛꯀꯤ ꯃꯑꯣꯡ ꯌꯥꯝ ꯇꯥꯒꯗ꯭ꯔ ꯄꯣꯠꯅꯤ ꯑꯍꯥꯟꯕ ꯁꯦꯝꯃꯛꯄꯗ ꯑꯩꯁꯨ ꯍꯤꯁꯇ꯭ꯔꯤ ꯈꯔ ꯂꯥꯏꯔꯤꯛ ꯑꯇꯩ ꯈꯔ ꯊꯤꯔꯦ ꯑꯗꯩ ꯀꯅꯥꯅ ꯈꯔ ꯏꯈꯤꯕꯒꯤ ꯈꯔ ꯊꯤꯔꯒ ꯑꯗꯩ ꯇꯦꯛꯅꯤꯛ ꯂꯥꯏꯔꯤꯛ ꯈꯔ ꯃꯍꯥꯕꯤꯔꯗꯁꯨ ꯂꯧꯏ ꯕꯪꯀꯤꯆꯥꯟꯗꯁꯨ ꯂꯧꯏ ꯑꯣꯖꯥꯗꯒꯤꯁꯨ ꯂꯧꯏ ꯂꯧꯔꯀꯥꯟꯗ ꯄꯣꯠꯁꯦ ꯈꯔ ꯁꯦꯝꯗꯣꯛ ꯁꯦꯝꯖꯤꯟ ꯈꯔ ꯇꯧꯅꯔꯒ ꯑꯗꯨꯝ ꯍꯥꯞꯆꯤꯜꯂꯤ ꯑꯗꯨꯕꯨ ꯑꯩ ꯈꯜꯂꯤ ꯆꯪꯉꯒ ꯂꯣꯏꯔꯦ ꯑꯗꯨꯒ ꯍꯣꯔꯦꯟ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯔꯝꯃꯒꯁꯨ ꯀꯣꯟꯅ ꯑꯃꯨꯛ ꯃꯣꯗꯤꯐꯤꯀꯦꯁꯟ ꯇꯧꯕꯗꯤ ꯂꯥꯛꯑꯦ ꯑꯗꯨꯅ ꯄꯣꯠꯁꯦ ꯊꯥꯖꯤꯟꯒꯦ ꯍꯥꯏꯗꯅ ꯄꯣꯠꯁꯦ ꯍꯟꯗꯛ ꯁꯦꯝꯖꯔꯒ ꯍꯧꯖꯤꯛꯁꯦ ꯁꯦꯂꯦꯕꯁꯁꯤꯗ ꯌꯥꯎꯍꯟꯅ ꯊꯝꯃꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯁ꯭ꯇꯦꯟꯗꯔꯗꯁꯤꯡꯁꯦ ꯁꯤꯗꯒꯤ ꯈꯤꯇꯪ ꯐꯒꯠꯅꯕ ꯑꯗꯩ ꯄ꯭ꯂꯦꯌꯔꯁꯤꯡꯒꯤ ꯃꯈꯣꯏꯒꯤ ꯗꯤꯕꯦꯂꯞꯃꯦꯟ ꯍꯥꯏ ꯄꯔꯐꯣꯔꯃꯦꯟꯁ ꯂꯥꯛꯅꯕꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯣꯁꯠꯗꯤ ꯗꯤꯁꯤꯄ꯭ꯂꯤꯟꯅꯤ ꯗꯤꯁꯤꯄ꯭ꯂꯤꯟ ꯍꯦꯛ ꯂꯩꯇꯕꯗ ꯑꯐꯕ ꯄꯔꯐꯣꯔꯃꯦꯟꯁ ꯄꯤꯕ ꯉꯝꯃꯣꯏ ꯑꯗꯨꯅ ꯏꯚ꯭ꯔꯤ ꯒꯦꯝ ꯈꯨꯗꯤꯡꯃꯛꯀꯤ ꯃꯁꯥ ꯃꯁꯥꯒꯤ ꯂꯩꯖꯕ ꯗꯤꯁꯤꯄ꯭ꯂꯤꯟꯁ ꯀꯣ ꯍꯥꯏꯕꯗꯤ ꯀꯣꯆ ꯃꯦꯅꯦꯖꯔ ꯑꯗꯒꯤ ꯂꯩꯅꯕ ꯏꯟ ꯕꯤꯇ꯭ꯋꯤꯟ ꯗ ꯇꯤꯝꯗꯨ ꯂꯩꯔꯤꯕꯁꯤꯡꯁꯦ ꯃꯁꯤꯒꯤ ꯔꯤꯂꯦꯁꯟꯁꯤꯞꯁꯤꯒꯤꯗ ꯉꯥꯛꯂꯧ ꯑꯃ ꯄꯤꯗꯣꯏꯁꯤ ꯗꯤꯁꯤꯄ꯭ꯂꯤꯟꯅꯤ ꯗꯤꯁꯤꯄ꯭ꯂꯤꯟ ꯐꯖꯅ ꯍꯦꯛ ꯂꯩꯔꯤ ꯃꯈꯩ ꯗꯤꯕꯦꯂꯞꯃꯦꯟ ꯂꯥꯛꯀꯅꯤ ꯑꯗꯒꯤ ꯍꯧꯖꯤꯛ ꯁꯦꯄꯥꯛ ꯇꯥꯀꯣꯒꯤ ꯄꯥꯔꯇꯤꯀꯨꯂꯔ ꯁꯦꯄꯥꯛ ꯇꯥꯀꯣꯒꯤ ꯄ꯭ꯂꯦꯌꯔꯁꯤꯡꯁꯤꯗ ꯂꯩꯔꯤꯕꯁꯤꯡꯁꯦ ꯑꯩꯈꯣꯏꯅ ꯃꯈꯣꯏꯗ ꯍꯧꯖꯤꯛ ꯋꯥꯠꯂꯤꯕꯁꯤꯡꯁꯦ ꯀꯔꯤꯅꯣ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯌꯥꯝ ꯉꯟꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯑꯃ ꯊꯤꯗꯣꯛꯄ ꯗꯔꯀꯥꯔ ꯑꯣꯏꯔꯦ ꯃꯅꯤꯄꯨꯔꯒꯤ ꯇꯤꯝ ꯍꯧꯖꯤꯛ ꯈꯨꯗꯣꯡꯊꯤꯕ ꯅꯪꯉꯛꯄ ꯍꯧꯔꯦ ꯑꯗꯨꯅ ꯃꯇꯨꯡ ꯇꯥꯕ ꯈꯨꯗꯣꯡꯊꯤꯕ ꯅꯪꯗꯅꯕ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯃꯈꯣꯏꯒꯤ ꯑꯁꯣꯏꯕꯁꯤ ꯀꯗꯣꯝꯗ ꯁꯣꯏꯔꯤꯕꯅꯣ ꯍꯥꯏꯕꯁꯤꯃ ꯌꯥꯝꯊꯨꯅ ꯊꯤꯗꯣꯛꯄꯤꯔꯒ ꯐꯤꯖꯤꯀꯦꯜꯂꯤ ꯐꯤꯠꯅꯦꯁ ꯃꯦꯟꯇꯦꯜꯂꯤ ꯐꯤꯠꯅꯦꯁ ꯌꯥꯝ ꯗꯔꯀꯥꯔ ꯑꯣꯏ ꯗꯦꯟ ꯁ꯭ꯄꯣꯔꯠ ꯁꯥꯏꯀꯣꯂꯣꯖꯤ ꯍꯥꯞꯄ ꯗꯔꯀꯥꯔ ꯈꯪꯕ ꯗꯔꯀꯥꯔ ꯑꯣꯏ ꯍꯥꯏꯔꯒ ꯋꯤꯠ ꯇꯨꯒꯦꯗꯔ ꯀꯣꯆ ꯑꯦꯟ ꯄ꯭ꯂꯦꯌꯔꯁꯤꯡꯒꯤ ꯃꯔꯛꯇ ꯑꯐꯕ ꯒꯨꯗ ꯀꯩꯅꯣ ꯑꯃ ꯊꯤꯡꯀꯤꯡ ꯑꯃ ꯂꯩꯔꯀꯥꯟꯗ ꯍꯧꯖꯤꯛ ꯇꯨꯡꯗ ꯂꯥꯛꯀꯗꯕ ꯑꯩꯈꯣꯏꯒꯤ ꯑꯦꯅꯤ ꯁꯦꯄꯥꯛ ꯇꯥꯀꯣꯒꯤ ꯏꯚꯦꯟ ꯈꯨꯗꯤꯡꯃꯛꯇ ꯃꯥꯏ ꯄꯥꯛꯅꯕꯒꯤ ꯃꯆꯥꯛ ꯑꯃ ꯁꯣꯏ ꯑꯣꯏꯒꯅꯤ ꯍꯥꯏꯔꯒ ꯃꯁꯤ ꯋꯥꯐꯝꯁꯤ ꯊꯝꯖꯩ ꯍꯧꯖꯤꯛꯀꯤ ꯍꯧꯔꯛꯏꯕ ꯅꯠꯇ꯭ꯔꯒ ꯄ꯭ꯂꯦꯌꯔ ꯑꯣꯏꯅ ꯂꯩꯔꯕ ꯏꯅꯥꯎꯁꯤꯡ ꯏꯆꯥꯁꯤꯡꯁꯤꯗꯩꯗ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯃꯅꯤꯄꯨꯔꯗ ꯍꯧꯖꯤꯛ ꯁꯥꯟꯅꯔꯤꯕ ꯄ꯭ꯂꯦꯌꯔꯁꯤꯡꯁꯤ ꯑꯌꯥꯝꯕꯅ ꯀꯨꯏꯅ ꯁꯥꯟꯅꯒꯟꯗꯦ ꯃꯇꯝ ꯈꯔ ꯁꯥꯟꯅꯔꯝꯃꯒ ꯇꯣꯛꯄꯒꯨꯝꯕ ꯃꯁꯤꯒꯨꯝꯕ ꯇꯧꯏ ꯑꯩꯈꯣꯏꯅ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯑꯣꯏꯕ ꯑꯐꯥꯎꯕ ꯄ꯭ꯂꯦꯌꯔꯁꯤꯡꯁꯤ ꯌꯦꯡꯕ ꯀꯥꯟꯗ ꯑꯣꯂꯦꯝꯄꯤꯛ 3ꯂꯛꯀ ꯄꯥꯔꯇꯤꯁꯤꯄꯦꯠ ꯇꯧꯔꯝꯕ ꯄ꯭ꯂꯦꯌꯔꯁꯤꯡꯁꯤ ꯍꯥꯟꯅꯗꯤ ꯃꯁꯤꯡ ꯌꯥꯝꯃꯝꯗ꯭ꯔꯒꯁꯨ ꯍꯧꯖꯤꯛꯇꯤ ꯌꯥꯝ ꯌꯥꯝꯃꯤ
Olympic ahumlak participate tawba hi mi amagi life today chahi tara hen sanarabani adumai tawdana khoisu sanabagi hona haningba makoida akhang kanba masigumba ama leheningi aduga maru aina manipur gi player sing sidaida aina kuina sanaba sing siga samnarakpa amoina aina ujaba ade semdo haningba amadi aikoi gi manipur da leibe player sing sina Manipur government na makhoi da sanaba pharakpagi da makta thabak macha na targa chana ba piba kanda makhoi na madu da penthoaga sanaba dagi lapthokning bagumba wakhal mami ma khak tabu ubase masi aina khanjabada makhoi na sanaraiba makhoi gi target che thabak phangbani na khanbadawna lobugumba mu ubase masi thadok haningi government na makhoi da sanaba pharena tabuk macha ma piri dudi makoina sanabada changiba chagadaba khak thakadaba sanabagi kits mayam ama laibada madugi mating pangnabani ma sanabadu daide hena thawai yauksanaba family da halamanda burden tawdu kitang phananabane na aikoina di khalli adubu masi khandaba players sing do adutani ain haijerisi masi mak phajna maintain tawba Tolop Zaragas Fazana Queen Sanaba player Yaudobati Nati, Adovergasu Ayamana, Tabo Pongakan the Sanabase, Hana performance the Handar position. Tenay Masuma players in the Maruena, Tabo Pangagal, have a target to Tado Piraga. Mana Sanaba Yari Matam Hovadi, India Giversu, International Warasu, just like example in a Harakanda, Miricom. World champion amuk oirakanda thabuk su phange ma sanaba tokpe ai ma tokte 5 times world champion ma oidana lei hojik su oirga matung da suma hotnari masigumba spirit mayam ama hojik live player sing sidaita yauhonningi adu maina yauraba target to du maina sangna thamaboidi aikoi the hen phaba players masing hen phangkani haibisi ai thamjage